Luhonggadaba bor lotkhibadagi luhongba kaikhre. Senariba bor Rosan miyamna wayenbiyu mayra paibi. Luhonggadaba bor lotkhibadagi luhongba kaikhre. Senariba bor Laisram Rosan miyamna wayenbiyu haina mayra paibigi lusingbi. Nauksekpam rasina phongdorokle. Hairiba thogdok asi mamang sahigi December 13 Bamon Kampu makha laikai da thokibani haire. Thogdok asida senariba bor adugi mamingna Laisram Rosan sahi 13 manga ne. Apokpa Laisram Dilen Elias Surjamani kauwe lamboy khongnang khong awang laikai dagi ni haire nupi mayumna nauna luhongna ba hairubada tawningba tawrau luhongba ngamloi haiduna tumina leisinkhre amade kupna thigalubada chenariba bor Laisram Rosan atopa nupi ama chenduna luhongna ba matam leptuna leiramle haire laibaki achumba pambi ba miyamna amuktang warakpi haina nupi mayumgi imung manungna penda ba phongdorokle hiram asigi matangda Bamon Kampu makha laikai da leiba kainiagi mayumda pangthokpa paugi mifam amada Mayra paibigi lusingbi nauksekpam Rasi Devi na hai. Film da karida fagi oina panaramba luhongba kaire ikunda tholokpada soki matik nungaite. Lamdam asibu karisu leitana khanbra. Kainia asiga Rosan haidiba nupa asiga sahi tararom mari leina duna lakhibane. Makoi ani mari leina baduda Rosan na kainia asidagi lupa lak taruk lom sulauke. Kainia gi sizaba sana lik khudop na chingbasu kaithok pikhrabane. Makoi ani mari leina badagi ikai hangoi na hairabada. Angang su ahumlag yaithakhrabani amade ikai khumnaba Rosanna kayarak mangankhrebani haina Rasina phongdokhe mahangna makhata na hai haukiba chahi 2022 gi October thadagi hauraga angang ahumlag yaithakibagi thogdoksingi khudam sangdam loina lei adubu Rosanna nupi asibu lobigani haiduna thajaba piduna lakhibane matang asida makhoi ani luhonglasi haina yanabadage mamang sahigi November 10 sienbagi matam thanakhe adubu khangawdana Rosanna nupi asidagi laithongna bohonarakhe Mamaida angang yaithabagi thogdok imung manung khangnarakpadage nupa mayumgi imung manung tanaduna luhongna ba haijabada yarakhide masidagi nupi masana mamang thagi December 18 da nupa mayumda chatuna laikhe masida Rosanna nupi si lawba ngamloi haina hana yakhide tungde imung anigi marakta yanaduna December 13 da luhongna ba matam leptuna luhongna ba sem sakhe adubu luhongbagi pungpham helaba phawbada bor oiriba Laisram Rosan laktabadage luhongba kaikhe Masigi matungda makhata na imung anigi ahal laman tanaduna ngarang amuhan na luhongna ba yana cherol inaduna luhongna ba matam lepkhe adubu luhongbagi matam anirak leplaba phawba bor oigadoriba Rosan amade nupa mayumgi miyoy amata laktabadage anirak subo oina luhongba kaikhe aduga thirubadade Rosan atopa nupi ama chenduna luhongna na ba matam leptuna leiramkhe maramasina nupi oibibu asuk hantana khanba Rosan lamdamsigi achumba pambiba miyamna amukta wayen duna matik saba sairak pibiyu haina Rasina phongdokhe